Hi ma'am, ngasi December gi date 10 yai faraba numit asida thabak khara stenbadagi sto asi senaba ngamongdre hauzik pung amaga minute kungani pan tabasida online leraga ngasi gi oina profit khara dang oresu profit semba ngamgaraina stock sangakpani mayam ngasi je market si fazana kele habada haiman bathoroi aduga mu fazana kai habada mu haiman bathoroi habadi market se aduki matik yamna fazaba haidare aduga ngasi si expiry date numisu oiba option trading kangu gi option trading sanaramba kangu oiragadi aduki matik profit lorongani habase aigi asa sauna thami hauzik JSW se sangba yabagi khudong chaba ma opportunity ma lawba yabra idu yengse masi lawro matungda profit phanggadra natrangana loss sakadra habado yengaga yam punna khaminasi order sakraba matungda aigi hozik profit se minus rom doina laire hozik 450 minus satli aina lairiba quantity masing se listing amaga songa quantity ni aduga hozik minus satliba sina point khara kumdare makharomda aduga akoina market changma matamda okpase aduki matik yamna lui haibadi thang tarakpa maya okpaga zamanai aduna yariba makhaidi market changma matamda akoini section changba ma mathau tai haibadi paisa gi thabo oibenena paisa magadi wakanju nungairoi aduna hojik si market sim makharomda khara haithaningbagi asada laire haibadi masidagi support lawra ka khiba yabadu maji kaba ngamdre maduna power yaudre hojik nifty 50 bank nifty sing makharomda haitharakpagi opportunity yam wangna lairabanena hojik market si thadokibna fare haibase ai lawre what if aduna hojik quantity listing ama chonga ma add tawsala matungda ai average se singa matungda ai hojik send tawrage haibadi profit khara dongresu profit lahonana ba haibadi aina mangaga loisandui sarukta profit khara dongresu lahobunadi best ni aduna hojik magi candlestick yengo matungda hojik lairise 359 da r ama lai hariba r si kaige daragadi mase mathalomda kagini aduna 359 si yauba ngamgani habase thajade aduna 8.90 swaida ai thamaga order asi pirage aduga order asi satpra ngambra ngamdabra habase myam punni yengase aduga profit na kem yamna phangba yai habado myam punni yengoba matungda khangminarase ai order asi semage 358.90 da thama matungda order asi pire order asi piro matungda ai order asi satri okay hit tawre hoje agi profit se lupa listing amaga satru yankai profit le hore masini akoina yamba yamtabadi isa gi makha phole aduga isagi profit khadi adum numi khudingi lawba yai adu stock phajaba lai taragadi video se continue tarake hojiki wena ding haktang push tawgige ICICI bank se down trade on the lai masida aina mu quantity listing songa aduga price na 500.50 da order pirage hariba ICICI bank hariba bank ase aina buy side rom da laibani order ase satpra satabra natragana profit laigadra lairoidra haibasi myam punni yengse ngasi gi stock sing se makharom da down trade lom da loin satli haibadi market si aduki matik kummi nan stop da kummi ICICI bank kummi wasida aina mo o ini aina oiba jaga se 500.50 da okpane aduga ma se ngasi gi highest haiba tare ma gi highest se 51250 buki sang di ma se highest oina lei masi se yamna fazaba haitare sensite lomda leiram taragadi aina phangba yaba profit se lupa 10 muki sang di profit phangba yare haibadi ma se 510 dagi ma se kaba ngamdre aduga hojik se down trend da laini haibadi magi candle je sum yengba matamda koina down trend oina khangba ngami aigi order si satpra satabra natragana profit lawba ngamgata haibase myam puni yengsi hojiki oina di order se sakre hojik okay aina thamiba mafam se support oiba jani haibadi support ki mapa masidagi support lawraga ma je ka khaikre
ꯍꯧꯖꯤꯛ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤ ICICI ꯈꯛꯇꯪꯗ 975 ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯦꯟ ꯇꯧꯔꯒꯦ ꯁꯦꯟ ꯇꯧꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯣꯔꯗꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯨꯄꯥ 2,200 ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯅꯥ ꯃꯤꯡꯁꯦꯜꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕ ꯂꯩꯔꯛ ꯇꯥꯔꯒꯁꯨ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ